Nung si exam fambada failo rabaina nang bufang bakay dubu egi mapoksigi oi khidro Khudiya mukti bada thamoi puntoi toi hanba rashi adaba nung siba egi saruk tamlamle Fage tare mapokse yong male lai bakse nung sinangi na sumlang ayor china khangladro Fage tare mapokse yong male lai bakse nung sinangi na sumlang ayor china khangladro Thamoi matho turu nung si kaido fanglure pamlure ne sakhan binangbu Khupak chafam data leiba khontina pau kum fangba choppe loire mi mangda mai tham fam leitre Fage tare he mapokse yong male lai bakse nung sinangi na sumlang ayo china khangladro Fage tare he mapokse yong male lai bakse nung sinangi na sumlang ayo china khangladro Matrix exam thaba fau kompada fau ya hambi noigi nung si exam city bor fate sindokro Laibak seigi thimang kreme chong sa fau bapi bide karam khangu haiba no sakti rubaegi erallo Fage